Hantak Prime Minister Narendra Modi na September 13 da Manipur da lakpaki khongsatta Sisipur da ihan hana satke. Loina na Sisipur da pangthokpa meeting da Modi na Manipur kaiba Yaroi haina Hindi da laubada Hindi khangdabadagi JJ haina lauduna lehore haina social media singda circulate tawnarakre. Tera Bazaar da leiba Tera Idol Club ki ground da Liangmai Furup ki isilinaw singlak organic oiba polam se asidagi miyam da fanghanba haukre haide. Ngarang Myanmar Mon State ki police singna patrolling settling da makhoi gi Myanmar gi lalholop rebel group singna ambush torga khulai lakre haide khulai laukhiba gi video footage social media singda thadok narakle. National Highway thingba si fundamental rights khongaw na bane haina Thadou NP Manipur na thamlakre. Thadou NP Manipur TIM gi cherolamana phongdorakpada National Highway tubu thingzinba haibasi fundamental rights khongaw na bathawang amane Ministry of Home Affairs amadi Kuki Council KJC na handak NS2 da maru oiba polam sing puthok pusin tawbada ayat apal laitre hana phongdokhiba laikre. UPF amadi KNO na su KJC ki position ase endorse tawkhiba laikhe marmasna National Highway 2 da riot tawba mobilization tawduna ayat apan pibana singba thawong sing sathadana ba apel tawre hana phongdorakle. Nong leptana zurakpadagi Manipur gi mafam ayambada isawgi awaba mayoknade. Numit kharani gi mamangdagi Manipur gi maru oiba turel singi horofam oiriba catchment area singda nong leptana zurakpana maram oiraduna turel singi imai wangkhalakpa amasung turel sing asina phawduna seliba Imphal gi tongan ba mafam singda su leptana zurakpa nong na mafam kya thumjilakpa ga loinana turel sing asigi iselda ayamba isingi itinpham oirakpadigi ngarang ayuktagi hauna tongan ba district singi mafam kya da turel dagi ifut phawjilakpa isingpa thaduna senselakpana singba thodok singna maram oiraduna miyamna ising isawgi awaba amuhanna mayoknaga tawre. Thodok sing asigi manungda Thobal district ki Wangjing Tetha Assembly constituency gi manung chaliba Kairembi kok phawduna seliba nongdambi turel gi imai wangkhalakpadagi mafam kaya da pathoktuna chelakpa isingna lambi yum amadi labu kaya thumjinkhre. Loina na Thobal district ki tongan ba mafam singda ising isawgi khudong chadaba mayokna ba haurupadagi Khangapo SG MLA Surja Kumar Okram na hakthengna satuna ising isawgi phibam yengsinkhibaga loina na miyambu isawdagi ngaktopna ba paikhatpa yaba thabak sing paikhatpa haukhre. Thobal district ki oina isaw mayok narba mafam singki manungda Thobal khetre lekai wangmataba mathak lekai wangmataba Dr. Maning awang lekai Thobal Kaithal manak ningomba sabal tongba moijing amasung laisang them yauri turel singi imai zona selakpadagi akai atoi thokhalaba turel torban sing semjin sajinabagi damak miyam ga loinana MLA gi maikaidagi angamba tengbang puthoktuna mateng pangba haukhre hari. Loinana Thobal district ki deputy commissioner Hana Kamainasu Haktengnana Zatuna ising isaw mayok ngaraba mafam sing yengsinkre. Thobal Hau Kamamang Thobal Wangmataba Khekman Yaripok Singa Phodel Yaripok Pistunaha amasung laisang themna singba mafam singda ising isawgi awaba mayok narakliba sing ngarangdagi hauraduna Thobal turel gi imai khanghen hengatuna zona selakpadagi ni haide. Laupong khungangi khunja singna mateng nirakle Laupong village authority ki headman na khuyek biduna thadrokpa cherolamana Kamjong district ki manung chanba mafam da leiba Laupong khungang ase akanba nongjuna maram oiraga singning khaibagi thodok thoktuna khungang aduda leiriba miyoi kiyagi yum ama ata thokhale mari leinaba authority singna athuba matamda yengsen biduna mateng pangbiyo amade miyamna miyeng changbiyo haina phongdorakle. Cherolasana hai ngarang ayo angan ba pung mangarom tabada thokhiba singning khaibagi thodok na yum kya sen thakibada natna hojik singya nakna leiba yum kya leibada khudong thiningai oihale miyoi kya Laupong club hall da changjafam loduna leinare khungang asda leiriba miyoi sing ase lairabo oibana singning khaibagi thodokta ama ata thokhiba sing asina miyoi sing asigi punsida chawna khudong sadaba mayok na hande dawre. Laupong village authority na su singning khaibagi thodok asida awaba taraba miyoi singi mateng pangnaba khongthang lokhatli serak sida Manipur lenga amadi Kamjong district administration na nongmadi sangdaba yadraba polam sing miyoi sing asida pibiduna yengsen biyo amasung miyamna Laupong gi khunja singi khanduna pangba yaba mateng pangbiyo haina serol sina makha tana phongdorakle. Mafam sida leiribasi karigino aikhogi yum lejadrabara haina hangbada khumpham khangdre haina Vidya Lakshmi na phongdorakte. Sagolban Lokram Lerak Youth Club na irabot ningsing
Thabumgi Thoram Pangthokpaga Mari Lenana Ngarang Thangka Sigi Moirang Khunau Relief Camp amasung Janpur Relief Camp ta nomada sangdaba yadraba polam kaya tengbang khre haina club asigi secretary Sanjit Kumar gi cherolamna phongdorakle tengbang khongsat asida Janpur Relief Camp ta leiriba KS Vidalaxmena phongdorakibada camp sida sahi ani hena lan gi awaba khangduna lerakle Numit khudingi isa sangna mafam sida leiriba si karigino aikhoigi yum leijadabra haina hangbada khumphang khangdare Relief Camp sida leiriba isa sangna school satningbagi chen chongduna sananingbagi tuition satningbagi wakhalon phawribasida mama mapa oibasingdi isa singgi aningba thunghandare khanbada thamoi kaire kaidongoi yumda hanba phangani tamba ngamdre marilena singna athuba matamda lansigi warasin poraknaba honabiyo haike club sigi president social soibamna phongdokhibada thokliba irangasi marilena singna athubada loisenduna Manipur miyamna thengnaliba awaba sing kokhangadabane amadi mahiroi sing ningthina mahai tamhannaba thorang paikhalu haike Club sigi advisor Sarachandra Thiamna phongdokhibada aikhoina thauna lingjel handuna hingloisi thauna phana isagidama hingsi nongma natraga nongmadi Manipurgi ingtapa tangdoloi taba punsi hanjelakhigani haibagi thajaba thamduna thauna phana hingsi lengakna IDP singi akhanaba thabak paikhatuna awatpa laihandana bohonabiyo haike ngarang Relief Camp ani sida pi kiba tengbang polam singadudi mahiro singi stationary items sing hidak langthak amadi nomada sangdaba yadraba chana thangnaba polam sing ne haire Air Force Engineer Kungamari Suba floor dagi songthaduna matomta sijakre Bengaluru da leba Indian Air Force ki engineer ama haukiba nomaijingi numidang wairamda Kungamari Suba floor dagi songthaduna suicide tawduna sijakre engineer adu Hilasuru military quarters da lerakhiba masagi sahi kungamanga surapa Lokesh Pawan Krishna kawe police ki matungina Lokesh na mahake sister ki mayamda chalukhiba amagi matung ashawa amadagi khongthang adu laukhiba ne haide Modi na leba kunthra mapanda di koina chatle Manipur yobada di sahi ani makhairom sange haina phongdokre Assam gi Congress MP Pradyut Borderloina Prime Minister Narendra Modi gi pungkharagi oiba Manipur gi khongsat pu yaningda phongdokladuna Modi na leba kunthra mapanda koina chatpagi matamdi adumak lai adubo komja 2023 dagi mai hoduna chakleba Manipur yawna bahonabada di sahi ani makhairom sanglibasi laibak thibani haina phongdokre mana hai PM Modi gi Manipur khongsat asi thengman khibada natana chatriba khongsat mong adu supung khara khaktagi oiba amadi thokliba irang gi matangda wafam amata phongdoklamdaba kanadaba khongsat oikhe Manipur gi irang asri khonglai thuna yengsenduna loisenbagi tangai fadaba lai habasi punamakna khanglibane Congress na hana dagi hauna Modi da Manipur da chapio haina haijaduna lakhibane adubo PM Modi na leba kuntha mapanna koina chatpa khongsat ki matamdi leiraga Manipur dana masu sangjinbagi khongsat oina sakhibasi Manipur miyam gi laibak thibane PM gi asigumba mawong mataw asi lusingba ama oibagi mawong mataw natte haina suphongdokhe District Coordination Committee na Khebung da Technopal District ki headquarter oihanbinaba governor da taksankhre Technopal District ki District Development Coordination Committee na district asigi lengak thoda da hena khudong chananaba kumja 2016 da mapung phaba revenue district ama ohen khiba Technopal District ki headquarter ki infrastructure semgat sagatpagi thaba ase Masri block ki Khebung village ta oina thorang tawbiyo haina governor da aiba cherol piduna taksankhre Governor da pisin kiba cherol aduda housing administration da hena khudong chananabane haina Technopal village ta District Headquarter oina bahonaribasi District asigi miyamna khudong chadaba kya mayokna de haidi Technopal village asi singi sarukta laibana maram oiduna anauba infrastructure sing Semgat sagana bohonarakpoda lam laitabadagi awaba oiri loinana village asi kanglop amatana khundaba mising yamjadaba khul ama oibaga loinana ising phangdabagi awaba kya sumayoknari amaromda khul asidi hanadagi hauna additional deputy commissioner ADC moregi makhada administration ki khudong chaba punamaksu phangduna laklibani Nakalamaramda India langa ki suspension of operation Susan riba insurgent group singi designated camp laibana mapung phaba afaba administration tawbudasu khudong chadaba kya lakpa yabagi oitokpasu lairibani haina serol dunu pankhe Nakalamaramda Khebung village asidi anoba district asigi district headquarter oibada chapcharaba mafam amane hariba village asidi sengkhongda laiba pak chawba ahangba mafam kya ama lairi karigomba district headquarter ama oibagi mathau taba infrastructure sing semgat saganabagi damak ahenba lam mathau taraklabasu katsage haina pankhe village asi Technopal village ka yengnabada misingsu yamna tabagi mathaka tongan tongan ba kanglop kayana
ꯄꯨꯟꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅ ꯏꯁꯤꯡ ꯐꯪꯐꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯁꯤ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯅꯝꯕꯔ 1 ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯄꯂꯦꯜ ꯀꯩꯊꯦꯜꯒꯁꯨ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯇꯨꯏꯁꯤꯃꯤ ꯚꯤꯂꯦꯖꯇꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 3 ꯇꯃꯛ ꯂꯥꯞꯄꯒ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯜ ꯚꯤꯂꯦꯖꯇꯒꯤꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯒ ꯀꯤꯂꯣꯃꯤꯇꯔ 10 ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯏꯝꯐꯥꯜꯒꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯈꯨꯜ ꯑꯃꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯀꯌꯥ ꯑꯁꯤ ꯌꯦꯡꯕꯤꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯅꯕ ꯂꯣꯏꯅꯅ ꯔꯤꯖꯅꯦꯜ ꯒ꯭ꯔꯣꯊ ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯕ ꯃꯄꯨꯡ ꯐꯥꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯁꯦꯝꯒꯠꯄꯤꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯌꯨ ꯍꯥꯏꯅ ꯒꯕꯔꯅꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ